India ki Awang Nongpok state Singda Kaina Khutlai Lallonba Singna shel transaction toubada Hawala channel shing Shijinnare haina National Investigation Agency NIA ki report amana phongdorakli Dekan Herald ki report amana hai NIA ki report asigi matung inna Myanmar da based touba channel asi Shijinnaduna Manipur amasung Myanmar da Kaina Khutlai Lallonba shel thinari hiramasiga mari leinana NIA na Mizoram ki konung aizol da leiba ganshop ama yauna tongan ba mafam tarukta red chathabada Kaina Khutlai Lallonba da chenaba Solomons atopa Minga Kobam UMSU Fagale, Red Adu the explosive material, Nomai Maru, digital device, document Amadi Lona Tinkraba Polam Kasu Fagapangam Ki Hari, Masiga Mari Lainana, NIA among the Langai Homa Koba Mizoram Machamasu Fagat Kiba Lakrabani, Mahagna Mizoram Amasu Myanmar Anigilona Bamapam Singda, a Chobo network Amasambatuna Kusukulai Amadi, explosive material Kya Kaina Lallonbagi Tabak, Chataramani, Myanmar the Laibam Yoikarana, Kulai Singasi, Puraklaga, Mahagna, Mizoram Amasung Manipur Yuanbani, Mahagna Myanmar the based over Lalholuk Amadasu Kusukulai supply Toromi Haidi, Awang Nongpok stat Singda. Kaina Khutlai Lallonba thabak chathare haiba khangbadagi mamang chahi December 16 NIA IPC ki tongan ba section sing explosive substance act arms act amasung UAP act ki makhada case amasu lokhat khrabani haina NIA gi report asida palle